ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯍꯜꯂꯛꯂꯕ꯭ꯔꯣ? ꯑꯁꯥꯏ ꯐꯥꯎꯕꯗ ꯆꯠꯂꯒ ꯌꯦꯡꯉꯨꯁꯦ ꯏꯃꯥ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯂꯥꯛꯂꯕ꯭ꯔꯣ? ꯑꯁꯥꯏ ꯐꯥꯎꯕꯗ ꯆꯠꯂꯒ ꯌꯦꯡꯉꯨꯁꯦ ꯏꯃꯥ꯫ ꯑꯃꯨꯛꯇꯪ ꯁꯦꯀꯦꯟꯒꯤꯗ ꯑꯃꯨꯛ ꯇꯧꯔꯣ. ꯁꯦꯀꯦꯟꯒꯤ ꯇꯧꯔꯣꯏꯒꯔꯦ ꯊꯥꯔꯒꯤ ꯑꯃ ꯇꯧꯔꯒ. ꯑꯗꯨ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯃꯤꯐꯠꯇꯁꯤꯡꯗꯨꯒ ꯊꯦꯡꯅꯔꯝꯃꯗꯤ ꯀꯝꯗꯧꯅꯤ? ꯄꯥꯕ, ꯄꯥꯕ, ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯄꯥꯕ? ꯄꯥꯕ, ꯍꯣ ꯄꯥꯕ, ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯄꯥꯕ? ꯄꯥꯕ, ꯃꯥꯃꯣ ꯃꯥꯃꯣ, ꯁꯤꯗꯤ ꯐꯥꯗ꯭ꯔꯦ ꯑꯃ ꯑꯣꯏꯅ ꯇꯧꯔꯦ. ꯃꯥꯃꯣꯗꯣ ꯇꯧꯈ꯭ꯔꯣ. ꯃꯥꯃꯣ ꯃꯥꯃꯣ. ꯑꯗꯨ ꯂꯧꯁꯜꯂꯁꯦ ꯇꯧꯔꯣ. ꯃꯥꯃꯣꯗꯣ ꯇꯧꯔꯣ. ꯃꯥꯃꯣ ꯃꯥꯃꯣ, ꯉꯔꯥꯡ ꯁꯟꯕꯤ ꯑꯅꯤ ꯄꯨꯔ ꯆꯠꯈꯤꯕꯗꯣ ꯑꯩꯈꯣꯏ ꯄꯥꯕꯅꯦ. ꯃꯥꯃꯣ, ꯅꯪ ꯑꯩꯈꯣꯏ ꯄꯥꯕ ꯊꯦꯡꯅꯕ꯭ꯔꯣ ꯃꯥꯃꯣ? ꯑꯦꯛꯇꯤꯡ ꯇꯥꯍꯜꯂꯣ ꯏꯆꯥꯇꯣꯝꯕꯤ. ꯅꯪ ꯑꯦꯛꯇꯤꯡ ꯇꯥꯍꯜꯂꯣ ꯍꯥꯏꯕꯗꯤ ꯅꯪ ꯑꯗꯨ ꯍꯣꯔꯦꯟ ꯌꯥꯔꯝꯗ꯭ꯔꯗꯤ ꯂꯣꯏ ꯍꯟꯗꯣꯏꯅꯦꯕ. ꯑꯦꯛꯇꯤꯡ ꯇꯥꯅ ꯐꯖꯅ ꯇꯧ. ꯗꯥꯏꯂꯣꯛꯇꯣ ꯇꯥꯍꯟꯈ꯭ꯔꯣꯕ. ꯌꯥꯎꯁꯜꯂꯣꯕ. ꯇꯝꯕ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯣꯕ ꯔꯦꯀꯣꯔꯠ ꯂꯧꯅꯕꯗ. ꯃꯥꯃꯣ, ꯃꯥꯃꯣ ꯃꯥꯃꯣ, ꯉꯔꯥꯡ ꯁꯟꯕꯤ ꯑꯅꯤ ꯄꯨꯔ ꯆꯠꯈꯤꯕꯗꯣ ꯑꯩꯈꯣꯏ ꯄꯥꯕꯅꯦ. ꯄꯥꯕꯗꯣ ꯊꯦꯡꯅꯕ꯭ꯔꯣ ꯃꯥꯃꯣ? ꯑꯦꯄꯤꯁꯣꯗ 3ꯗ ꯂꯥꯛꯑꯣ. 3ꯗ. ꯃꯥꯃꯣ, ꯃꯥꯃꯣ ꯃꯥꯃꯣ, ꯑꯩꯗꯤ ꯃꯥꯃꯣ ꯑꯗꯨꯝ ꯀꯧꯔꯒꯦ. ꯑꯩꯗꯤ ꯃꯥꯃꯣ ꯀꯧꯅꯕ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯖꯗꯦ. ꯃꯥꯃꯣ, ꯏꯄꯪꯒꯩꯃꯤ, ꯁꯦ ꯁꯤꯒꯤ ꯆꯥꯛ ꯃꯔꯨꯝꯁꯦ ꯄꯨꯈꯣ. ꯍꯣꯔꯦꯟ ꯅꯣꯏꯅ ꯆꯥꯛ ꯂꯥꯝꯃꯛꯑꯀꯥꯟꯗ ꯆꯥꯎꯀꯣ ꯏꯄꯪꯒꯩꯃꯤ. ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯀꯔꯤ ꯆꯥꯔꯝꯒꯅꯤ? ꯉꯔꯥꯡꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯆꯥꯛꯁꯨ ꯑꯃꯐꯥꯎ ꯆꯥꯔꯝꯃꯣꯏ ꯏꯃꯥ. ꯑꯩ ꯆꯥꯅꯤꯡꯗꯦ. ꯑꯩ ꯆꯥꯛ ꯑꯃꯐꯥꯎ ꯆꯥꯅꯤꯡꯗꯦ. ꯄꯥꯕ ꯌꯥꯎꯗ꯭ꯔꯤꯕꯣ ꯑꯩ ꯆꯥꯛ ꯑꯃꯐꯥꯎ ꯆꯥꯔꯣꯏ. ꯂꯣꯏꯔꯦ. ꯂꯣꯏꯔꯕ? ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯗꯤꯀꯣ. ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯍꯥꯏꯔꯝꯃꯣ. ꯀꯩꯅꯣ? ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯍꯥꯏꯔꯝꯃꯣꯕ ꯚꯤꯗꯤꯑꯣꯗ. ꯚꯤꯗꯤꯑꯣꯗ? ꯑꯩꯗꯤ ꯁꯤ ꯀꯩꯅꯣꯒꯤ ꯌꯥꯎꯕꯁꯦ, ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕꯀꯣ. ꯑꯗꯨꯒ ꯑꯩꯅ ꯏꯪꯂꯤꯁꯀꯨꯝꯕ ꯄꯥꯕ ꯊꯣꯛꯇꯕ ꯑꯃ ꯃꯃꯥꯅ ꯍꯥꯏꯔꯒ ꯑꯩꯅ ꯁꯨꯝ ꯍꯥꯏꯕꯅꯤ. ꯃꯃꯥꯅ ꯍꯥꯏꯔꯨꯔꯒ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯕꯅꯤꯗꯅ. ꯑꯗꯨꯅꯦꯕ ꯇꯧꯔꯤꯁꯦ. ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ. ꯑꯣꯀꯦ. ꯊꯦꯡꯛ ꯌꯨ. ꯊꯦꯡꯛ ꯌꯨ.